ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯇꯥꯡꯀꯛ ꯑꯃꯅꯤ ꯍꯥꯏꯅ ꯁꯥꯇ꯭ꯔꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯁꯤꯕꯨ ꯂꯧꯅꯩ ꯑꯁꯤꯡꯕ ꯃꯤ ꯑꯃꯇꯅ ꯈꯖꯥꯏꯗ ꯇꯣꯡꯕ ꯀꯥꯡꯗ ꯈꯨꯄꯥꯡ ꯊꯥꯔ ꯍꯥꯠꯇꯦꯕ ꯀꯥꯡꯗꯨ ꯄꯥꯜꯂꯦ ꯈꯨꯄꯥꯡ ꯊꯥꯏ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯈꯨꯄꯥꯡ ꯊꯥꯏ ꯑꯗꯨꯁꯨ ꯏꯁꯥꯗ I'm a visually impaired person. Adubo ai isamak visually impaired ore haina disabled ne haina di ai kaidu ai dasu khande. I'm a differently able but not disabled. Mayamna aigi disability khaktang ubi aina aigi ability uzai. Mayamna aigi weakness ubi aina aigi strength uzai. Depression si karino haina aikoina define tawba taragadi wakhalna yamna pikshilakpa hainingakta harawningakta nungaiba ngamakta ko maduna punsigi ithaudang se amatta tawba ngamsilakta aigi quality of life si yamna down tawraga aisi hingbagi asam ta leitre kanadraba mapok amani atmaghat tawdana sibana hena pharabani haidana extreme drigida toina atmaghat tawganba adugumba mental illness ni makhalamani kaigino haibada akoi mi gi pocha dragadi india nungsi de india yaningde haiba ai samaksu yaningde hairemne adu india poti sarimne ba inatro minai gi wakhalon chen bai se ngang bi gre do ngang amna hangre do koi ba loira thoklani bsc loira thoklani kaidau doino haiba question sine ba sinna tapadi kaino akoi do opportunities me am wali sarkar gi thabak tawri thabak sidi yengo manipur gi population kaya no 28,55,794 lakhs population ne ba sigi population sida 60% of the population se phangdaba mayam duna kaiduni adu itaragadi phangdaba mayam nu karai chatoino ba mi oina pokpa amana aina phangningiba panthungdu yongnaba honabam thopo honabadudi akhoi ithaugne that is bondal duty aduga aina honabam thopo honaraga phangdabadu ka sukai de honare sirazu yare sini nadra mi oi mana manu oi basi polang ne ba leisabi khoi yeng makat masinu pi se phajai ko haibu polang du ne ba tundra ne polang bu phajaraga kari kana barane tundra chafu phajaraga manung da leiba insang du hautariti kana na chafu chabrane ha kam da basi da leri bachine na basi ai chafu chare haibu khai phatar ka chafu chare haibu okay chafu di kana su chade chingmi na su charoi tami na su charoi kana na su chafu yeng na de ai dia nga hoi ringai de gi top topam nu pa ni maram di chafu su yeng de ai manung da thongi ba do kari yaw bra ba do he yeng ba ni adu ga ngasi fa ba ena bayar chala ga polang lo de polang yi manung da yoli ba alura natraga ki ho ma du lo ko chumdra adu na isone yeng ba se mapan thong na de ba manung ne hallelujah chumdra mi mayam na yeng na ri si yum phazaba yeng ya ba ai na yeng ba si manung da pali ba matei manau do nung si chana na pan bra du khak ai yeng chumdra kana gumodi phamong gi sofa inchi tare tha na haplaga nungai da tumba gi muhurta tumba ya da ba mi kaya le sleeping pills cha na tumba ya da le ba e khoi di phamong su nungai te natra adugo he da chafu de kano kam thon de he da hinthara ga dum tumba ngame kari gi no ha wakhal na mi pai koi gi punsi nupi thi khraba nupa ama gi punsi habisi shu yamna laibadi natine natra mi sina yang laglaga nupa koi sina makok ni yum madu gi makok ni haibagi wani makok sabasi da thanati marang da masirom da nupina kari da nganglakani asirom da ima ipa ichilinau imung na mangarakani natra mayai da chaplaga leiba matamna ayamba oibani ekoi nupa koi sishu madugi manungda irang thokta na ba haina masida khara chinthi ba khara chinthi ba ing hanna na ba haina ko chinthi ba makti na te atu aphaba londa da ai krisu taude haina ani si them ni ngai hotna base tathanati maduda angang singa mu chawrak laga makhana man nan ba haina lakrabade nupai koi gi punsi shu yamna laiba punsi di nate
ꯃꯤꯑꯣꯏꯕꯅ ꯅꯤꯡꯕꯨ ꯅꯤꯡꯈ꯭ꯔꯕꯗꯤ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯁꯣꯔꯃꯛ ꯑꯣꯟꯕ ꯉꯝꯃꯤ ꯍꯥꯏꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯍꯥꯏꯔꯒꯗꯤ ꯃꯤꯌꯥꯝꯅ ꯒꯧꯇꯝ ꯕꯨꯙ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤꯅꯤ Nothing is impossible when men have willpower